ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯡꯀꯤ ꯋꯥꯐꯝꯗ ꯂꯇꯥ ꯅꯤꯡꯊꯧꯖꯝꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯖꯜꯂꯦ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯦꯕ ꯁꯤꯅ꯫ ꯑꯗꯩ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤꯅꯦ, ꯆꯦꯡꯒ꯭ꯔꯨꯝꯅꯦ, ꯀꯥꯔꯣꯠꯅꯦ ꯇꯧꯔꯒ ꯀꯥꯡꯉꯧ ꯑꯃ ꯉꯧꯖꯔꯦ꯫ ꯁꯤꯁꯤꯅ ꯎꯁꯣꯏ ꯀꯥꯡꯁꯨ ꯑꯃ ꯁꯨꯖꯔꯦ꯫ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ꯫ ꯊꯥꯎ ꯊꯨꯝ ꯆꯥꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅ ꯑꯆꯝ ꯑꯔꯥꯛꯁꯤꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯆꯝ ꯑꯔꯥꯛ ꯑꯣꯏꯅ ꯇꯧꯔꯦ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯍꯥꯎꯅꯤꯍꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯆꯔꯤꯛꯈꯅꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯉꯥꯗꯣ ꯑꯩꯅ ꯉꯁꯥꯏꯁꯦ ꯏꯁꯤꯡꯒ ꯇꯧꯋꯦꯅ ꯄꯥꯠꯇ ꯏꯟ ꯆꯤꯡꯉꯨꯕ꯫ ꯏꯟ ꯆꯤꯡꯉꯨꯕꯗ ꯉꯁꯥꯡꯁꯦ ꯐꯥꯔꯛꯄ ꯉꯁꯥꯡꯅ ꯑꯩꯅ ꯆꯥꯏꯊꯣꯛꯑꯒ ꯁꯧꯒ꯭ꯔꯤ ꯊꯣꯡ ꯊꯥꯛꯄ꯫ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯔꯦ꯫ ꯍꯥꯎꯔꯦ꯫ ꯉꯥꯗꯣ ꯈꯔ ꯆꯤꯜꯂꯦ꯫ ꯄꯥꯏꯈꯠꯄ ꯌꯥꯗ꯭ꯔꯦ ꯆꯥꯛꯁꯦ꯫ ꯅꯄꯥꯛꯄꯤ ꯎꯁꯣꯏ ꯀꯥꯡꯁꯨꯁꯦ ꯍꯥꯎꯋꯦ꯫ ꯊꯨꯝꯌꯥꯛꯄꯤ꯫ ꯈꯨꯍꯥꯎ ꯑꯃꯅꯤ꯫ ꯁꯧꯒ꯭ꯔꯤ ꯃꯄꯪ ꯍꯥꯞꯄ ꯍꯥꯎꯔꯦꯗ꯫ ꯍꯥꯎꯋꯦ꯫ ꯆꯧꯀꯤ ꯇꯦꯕꯜꯁꯦ ꯈꯔ ꯄꯤꯛꯄꯅꯤꯅ ꯈꯔ ꯆꯤꯜꯂꯦ ꯏꯕꯥꯅꯤ ꯐꯝꯕꯗ꯫
sầu thằng quá không nó cũng cho bác cao đấy Cái karaoke Ali bữa nay học gì như vậy kalau mau dua đi bây giờ igon cha cái đầu cũng ngào về thôi đi kalau mau đi bây giờ tập gì kalau cuộc sao thì học gì vậy Chị qua sao mi cô học được bàn tay không rồi Tingum cả ngủ chứ tingum được cái cái này tingum narin này có gì dalam nanti kok cakap apa sih mati hati aku kan gelap nanti hào á, còn ngủ với hào á, còn phía hào á. Sâu thì không có cha vào cào ấy, nghi thật kìa. Nga tuh, nga. Hảo quá. Cha nga cha đâu sao cái gì mà này chấm là cha vậy xin cô. Sang phòng chứ hèn bạ, thao tung cha cái sao chứ chọc bạ, nhiều cái gì mà chấm là cha hèn bạ.
ꯄꯥꯄꯤꯁꯦ ꯕꯤꯄꯤ ꯍꯥꯏꯗꯕ ꯅꯣꯏ ꯆꯥꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯣꯛꯑꯅꯤ ꯕꯤꯄꯤ ꯀꯌꯥ ꯆꯥꯅꯤꯡꯗꯕꯅꯤ ꯉꯁꯤ ꯆꯥꯔꯒꯦ ꯀꯥꯎꯁꯦ hào đây mà khi thì sống đi thông rồi thì đi quay ra ngoài này học tập bóng treo kìa một xe còn khí cho hầu ấy rồi ngồi cho hầu ấy ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯍꯌꯦꯡ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ